Ukhrul district makha tana nongmai kapnabagi thawong kaya leptana chathari Manipur Kuki narco terrorist singna 2023 gi May 3 dagi landarakraba matungda makha tana Naga singna amuk landabagi thawong chathari ngasi su Ukhrul district ki Ringgoida Naga amadi Kuki singi marakta kanma mongda nongmai kapnari handak litan ge area da Kuki terrorist singna Imphal rom dagi Ukhrul tamna lakpa micha miyam da ambush tawduna asi ana kaya thokhiba laikhrabani makha taba oina yum kai mai thaba nongmai kamnaba kaya thorakpadagi Naga volunteer ama amasung Kuki terrorist ani sikhiba laikhrabani ngasi su makha taba oina nakalani gi nongmai kamnabagi video sing social media da thaganarakli Ukhrul district ki Ringoi village da Kuki singna kanma mongda nongmai kapsenna landabagi thawong chathari hairi thawdo aduda aso apan kaya yawba amadi misi mina kaya yawbagi haibadudi chap chaba pau phangba ngamdri Manipur gi Law and Order Home Secretary na review tawkre Ukhrul district da Law and Order gi fibam laksinanaba AR gi kalam 8 thajankhre Manipur nauna tangdu leitadaba fibam oirakpaga loinena misi mina thorakpadagi Union Home Secretary Govin Mohan na state asida oiriba security ki matangda review meeting ama pangthoklaga kupna khanna ningnakhre kumja 2023 gi May 3 dagi hauna kangluf ki irang thorakraba state asida mathau tawramba Central Armed Police Force CAPF ki personal 9,900 rom West Bengal gi election da sijinnakiba amasung Kuki Naga nauna kuthongnarakpagi matangda mifam aduda kupna khanna ningnakhi haina lenga ki senior official amana phongdoragli kumja 2023 dagi hauna state asida Assam Rifles yauna Central Security Forces 13,36 rom nauna thajilakibani video conference ki kuthangda pangthokiba mifam aduda Intelligence Bureau gi Director Tapandeka Assam Rifles ki Lieutenant General Vikas Lakhira Director General Military Operation Lieutenant General Avijit S Pendakar loinena state amadi central government gi makok thongba luchingba singsu saruk yakhi masak maming takthokta official amana Hindu pauche da phongdokhibagi matung ina haukiba February 3 Naga singna namna khundaba Ukhrul district ta kanglup ki irang thorakraba matungda Assam Rifles ki ahenba kalam 8 state asida thajinkhre April 3 ki matung tarakpada chahi nauriba yauna miyoi taraga mathoi Manipur sikhiba laikhre hariba miyoi sing adu Bishnupur district Ukhrul district ta sikhibani Panba yabadi kumja 2023 gi May 3 dagi thorakiba kanglup ki irang asina maram oiraga punna miyoi 9,900 mayuma kai lehen khidre haina state lengang na phongdokpa laikhrabani Manipur Pradesh Congress Committee gi luchingba amana fal tawkhiba RTI gi paukhumda State Home Department na April 10 da wafam asi phongdokhibani kanglup ki irang asida laikhidraba punma mising gi matangda Home Department gi paukhumda hai hojik fawbada laikhidraba miyoi chani ga taraga taret ki imung manungda ex gracia gi senpham pikre state asigi tongan ba mafam da relief camp chama ga 63 mari hangdokpaga loinena Manipur Police Housing Corporation Limited na prefabricated house 3,000 rom sare haidi search operation da lalolup ahum fagat pangam khibaga loinena Technopal district ki ti bungmol khuldegi khulai ke marum fagat pangam khre state police yauna Central Security Force single loinena state asigi chingama sung tampa ki chingna ba mafam singda chathakhiba Counterinsurgency operation singda lalolup ahum gi kedar ahum Fabangam Kibaga loinena khusu khulaik amasung pokhaiba yaba polam sing fagat pangam khre haina official source amana phongduragli Manipur Police yauna Indian Army Spear Crops ki miyeng makhada Assam Rifles singi close coordinate tawduna intelligence na pirakpa report ki matung ina Kakching Chandel amasung Technopal da Counterinsurgency operation sing chathaki hari Assam Rifles amasung Kakching Commando unit ka loinena Kakching Lamkai Laifam Lognung da chathakiba operation da aina thingkraba lalulu pripak pro gi kadar anifa ki hari amaram da Technopal district da security force sing na chathakiba operation da pripak pro amasung People Liberation Army PLA gi kadar amam fagat pangam ki hari makhada na security force sing na Technopal district ki ti bungmol khulgi jungle da chathakiba search operation da rifle ama carbine ama radio set ani amasung improvised explosive device mari fagat pangam ki hari makhata na Assam Rifles amasung Chandel police ki apunba team amana Chandel district ki manung chana laiba Khumkot amasung Khengjoy sub division da chathakhiba search operation da rifle mari pompi gun mari bomb tare detonator ga loinena grenade ahum amasung radio set manga fagat pangam ki hari security force sing na faraba laloba sing amasung khusu khulai amadi pokhaiba yaba polam sing mari leinaba police station sing da makhata na action sing lokhanaba khusena khre hari Manipur lenga na thaba oina pangthorak taba maram na Naga taba mafam da makhata na matam kaktaba ban chathaki gani FNCC
Manipur khundaminariba yellow furupsing kannanaba Foothills Naga Coordinating Committee FNCC ga Manipur lenga katongnakiba MOU amasung MOA da yawba point sing thabak onthok maramna naga taba mafamsingda matam kaktana ban chatharakpa adu makha tana chathakigani haina FNCC gi convener NG akhuina phongdokre wafam asing asi Manipur Press Club ki thangjing hall da pangthokpa pawgi mifam amada NG akhuina phongdokhibani mangna makha tana pawmi singda hai haukiba chahi 2025 ki August ni panda FNCC ga Manipur lenga ka MOU sign tawnakraba matung chahi asigi February kunda MOA amasu lenga ka sign tawnaki hariba khuyek aduda yauriba point sing adu naga gi lamda mapugi ayaba yauduna Kuki militant sing na Tiger Road amadi German Road haina Ming tholaga semba yaroi naga gi ipai pugi oiba lamda sugi kem thamba yaroi naga gi chingi mafam singda popi thaba yaroi Foothills Naga gi mafam singda Kuki militant singna sophisticated weapon sing pairaga chatpa yaroi masida naga gi micham miyamda ki khang pihale haiki Mangna makha tana hailamda masida khundaminariba yellow furup sing masagi saktam kanjanaba 1951 da best year oiraga Manipur da NRC chana handuna mitop sing khandokadabani hariba point sing asi Manipur lenga ka yanaba amagi makha da khuyek pinakhibani adubu lenga asina hauzik fawba thabak ta onthorak taba maramna naga taba mafam sing da April 19 dagi matam kaktana ban tawbagi khongjang asi chatharak tuna lakpani aduna Manipur lenga na paukhum amataga pirak taba maramna ban asi makha tana akan mamong da changsilagani hainasu akhuina pawmi sing da phongdokhi Narendra Modi amadi Amit Shah gi yathang ilaga puppet government ama oina chatharagliba si nomulomagi mayek senglakle lamjingba en birena luchingba laingak miyamna pamdre haiduna fam thadokre hojik wai khemchana luchingba nobolenga ama amuk laklaba si fawbada praja miyamna penadre makhoina miyamgi punsi lanthum ngaknaba amadi ipai posingna chahili sing kaya thawai katuna thambiramba iraipak asigi Tungi mirol singi da makal hona ba chobo firif ama lawgada ba tanfam asida India gi Prime Minister Narendra Modi amadi Union Home Minister Amit Shah gi yathang ilaga puppet government ama oina chatharagdiba si nongma gi mayek senglakli haina United Protection Committee Nambol gi convener Thokchom lamjingbana phongdoragli wafam ase United Protection Committee Nambol na sinduna committee asigi thaumi kayana saruk yaduna Nambol da laiba office ta pangtokhiba Paugi mifam amada phongdokhibani mahangna makha tana phongdokhibada kumja 2023 gi May 3 dagi hogduna Manipur da thorakliba irang asi matamdugi lengana thausadabadagi thokibani matam adugi lengana cheksin tharang amata matam chana lokholamlagadi irang asi thoklamloi Manipur da thokliba irang asi da miyamgi maikai dagi di Manipur kannaba tawba yaba tawkhre thawai kaya su thakre hawjik leiriba phibam asi da miyamna siba kidaba makai khongjang changsiliba si lengana khangbiu chair gas Mok bom nongmaina miyamgi asawba nam thabangamloi hena thawai tharakani hena akan makhongjang kaya lakani haibasi lengang na khangbiu haiki Mangna makha tana haila kadoriba May 3 Manipur gi irang asi chahi ahum farakadoriba asida kendra manga gi miyamgi oiba khongchat ama chatna bawarif lawre chatkadoriba miyamgi khongchat asira mathau masak khangraba lenga asi mathau phajana tawbiu haiba pandam asigi makhadani loinana state ki thakta miyamgi damak thabak Tauriba CSO sing kokomi amuko civil society organization kaya nasu miyam na machet tabagi maung ama uriba si uhanbiganu apun ba khongpham amada lepminaraga ama toiba khongjang adu changsinminasi mana thokpa tawning bada tawba makok maru pandaba maikai lepa ngamdana leiriba asi maikai khangna makok chingbiduna misi mina yahondana ikhoigi pandam adu fangnana ba honaminasi maram asina state level da leiriba organization sing asina punsen ba yadabagi achoba mami ama tariba si tawbiraganu hairaduna politics tawbiriba singnasu BJP natraga Congress yauraga Manipur kaigadabo oirabadi loinamak tokpiu India lengana Manipur thugaidobo oiradi India lenga ki mayakta ekhoi puna lepminasi aina chief minister oihogdaba yade haibadudi miyamgi damak thamoi singna lepiu napunsi chuppa chief minister oibiu dolaida thangatlaga puduna chatke hana su phongdokhi BJP na state khudingmakta mathang UCC jatna hannaba tharang tawgadari BJP na lengak pa Madhya Pradesh ta Uniform Civil Code UCC chana hanbagi matangda awangba thaki committee ama semduna yengshin hanba hokre Department of Law and Legislative Affairs na lokolagliba tharang asigi makhada channabi manadaba tongan ba furuf kaya na khundariba state aduda mataw karamna UCC chana hangadagi haibadugi matangda akhanaba tharang lokhatkadauri Committee adu Supreme Court ki Judge oiramba Justice Ranjana Prasad Desai na Chairman oiri Mikhal gi agenda da BJP na chahi kayagi mamangdagi UCC chana hannabagi wafam phongdoktuna lakrabani BJP gi luchingba singna laiba sigi mafam pumnamakta mathang manaw naina UCC chana hannaba tharang lokhatkani haina mangjongna lauthoki karigumba Assam amadi West Bengal gi Mikhalda BJP na mai pakpa thoklabadi hariba state ani aduda UCC chana hangani haina su lauthoki
यूनियन होम मिनिस्टर अमित शाहना लुचिंगलगा मतम कयागी ममांगदगी लेबाक सिनबा थुंगना UCC चनहनबगी कैंपेन चथादुना लाखी BJP na laingakpa Uttarakhand amadi Gujarat ki oina legislation pass tawraga UCC chanahankrabani ronglawbida leikidraba angang anida saithaduna puthokadaba video music album nachin naupa gi yaifathongni thoram pangthokre Lashram picture gi banner makhada luang sangbam maira apun baluf na khudol tawduna puthokadaba nachin naupa haina mingthonba music video album gi yaifathoram luang sangbam da pangthokre ronglawbi gi thodokta apikpa angang ani leikidaba aduda saithaduna puthokadaba music video album asi Narendra Ningomana sairengba nongthumbam ongbi thoina producer amadi saijakpal sengna sadananda hamom amasung Pinky Saikhomna oiri yaifathongni thoram aduda Narendra Ningomba filmmaker Romi Meitei Royal Academy of Science ki principal Arambam Priyoberta luang sangbam maira paibi apun baluf ki secretary lai mamangsa tabam amadi NIDSU gi president nongthumbam Sanatombana maru oiba miyoy sing oina saruk yaki thoram aduga mari lainana tronglawbi da thokkiba thodokta leikidraba angang ani gi mafamda minute ani tumina leftuna awaba phongdoki isai mai asigi agiba Narendra Ningomana hai isai asi kanglu furuf khaiba naidana mama mapa macha singa gi marakta lainariba mari thadatpa ngamloi haiba takkani Pikliba angang ani aduna leikidabada lamdam asida leiriba mipum khudingmakta maru oina mama mapa oiriba singda fauriba awaba kaya mami tagani haina phongdoki music video album asida actor Avinav Sadananda Hamom Narendra Ningomba amasung Hemabati na chingba masak nairba artist singna maru oiba role lawgadawri Pakistan attack chatharakpada mari sire Pakistan ngamkhai wangmadagi mortar amasung rocket kapsinduna Chatharakiba attack chatharakpada nongpok thangba Afghanistan Kunar province ta miyoi mari sire Taliban ge authority singna phongdokibagi matung inna Kunar province ki capital city Asadabad to micham taba mafam singda Pakistan attack chatharakibani thaudoduda maheroi amasung nupi angang yauna miyoi nifuga mangaram aso apan nanghankibaga loinana yum amadi mahai tampham loisang mangata thoklei haina Taliban gi deputy spokesperson Hamdullah na phongdoki Pakistan adi micham taba mafam da Attack chathakiba leite haina phongdoki social media da thagalakpa post amada Pakistan gi information ministry na hai Afghanistan gi Kunar province ta attack chatharakle hariba wafam adu yumfam yaudabani ngasi fawbada Pakistan na militant singi leifam natana Afghanistan gi micham taba mafam amata da attack chathakiba leitri haina so mahangna phongdoki